Akasvani Imphal Ngangbam Nganthoi na pau pazari ahanbada maruiba pau Raija sida leiriba school sing asidagi ayuki pung 8 dagi class hauragani Rajniti dol singilu singba singna Rajasthan amasung Telangana Vidhan Sabha Mikhal gi vote khomnari amasung Australia na Bharat pu wicket tarukta maithiba piduna ICC Men's World Cup ki mapu oikre Virat Kohli na run chatret humpu manga lauduna player of the tournament ki mana phangkhre Raija sida leiriba school sing asidagi ayuki pung 8 dagi class hauragani Education S ki director na thokiba serol amagi matung ina hana ayuki pung 9 dagi class hauramba adu ningtham tha sanglakpaga loinana class haubugi matamasi pung 8 dagi ohenaba khanghalakibani masigi mathakta academic session lisingani kulumdoi kunmari gi oina anoba academic calendar amasu semkhiba laikhre maduda school singi final exam January 10 dagi kunmanga fawugi manungda pangthokpa winter vacation na January 16 dagi February 13 fawba amasung parikha gi fall February 5 fawda haido hanbagi wafam yauri Serol duna makata na hai ingkumja lisingni kunmari session gi admission gi thabak February 3 dagi 10 fawda pangthoklaba matung classing February 12 dagi haugadabani higher secondary examination na February gi lorak pasayolda aduga metric parikha na March gi 3 suba sayolda pangthokani Goa gi mafam marida Yankai Mari Suba International Film Festival of India ngasidagi hauragani haudokpa numita Manipur gi non-feature film Andro Dreams utkadauri tha asigi kunipan phawba chathagadaba film festival asida leba asigi yauna mapan leba ke film sani humbudra hena utkani festival asida Hollywood ki actor amasung producer Michael Douglas ta Satyajit Ray Lifetime Achievement Award pidunai kai khumnagani Malayalam feature film Atamsu ngasi haudokpa numita utkani Imphal West Imphal East amasung Thawbal jila da ngasi ayuk pung 5 dagi numidang pung 10 fawba curfew komthokli aduga Bisnupur amasung Kaksing jila gi oina ngasi ayuk pung 5 dagi numidang pung 9 fawba curfew komthokli tabiri pa pawasya kasbani Imphal dagi ni BJP amasung Congress yauna tongan ba rajniti dol singna Rajasthan amasung Telangana Vidhan Sabha Mikhal gi vote khombagi thabak akanba mongda sathanari Rajasthan ki Suru jila da pangthokiba Mikhal gi rally amada Pradhan Mantri Narendra Modi saruk yakhi vote khombaga mari leinana mahangna piba warolda Pradhan Mantri na lebak asi hiram khudingmakta khumang sauksinba ngamle haina phongdokhi Bundi jila dana Congress lusingba Rahul Gandhi na vote khomkhi loinana Rajasthan da Rajya Sarkar na paikhatliba tonga scheme singbu mahangna singthakhi sit chama marpudra mapan leiba Rajasthan Vidhan Sabha gi Mikhal thasi gi kunmanga da pangthokani Telangana da su BJP gi President JP Nadda na Narayan Pet amasung Sebela da pangthokpa Mikhal gi rally sing da saruk yakhi Congress lusingba Priyanka Gandhi Badrana Khanapur amasung Asifabad da pangthokpa miyam gi mifam da wangangki BRS yauna tongan ba rajniti dol singi lusingba singsu paksana vote khombagi thabak sathanari Vidhan Sabha seat chama 18 leiba raija sigi oina tha sigi kunthra da Mikhal pangthokani loinana mamangda Mikhal pangthokpa loikraba Chhattisgarh Madhya Pradesh amasung Mizoram yauna Raija manga gi Mikhal gi vote masing mathang thagi ahum da thigani Bharat amasung Australia gi anirak suba 2+2 ministerial dialogue ngasi New Delhi da pangthok lagani mepham adu dangak sel mantri Rajnath Singh amasung mapan thawra mantri Dr S Jaishankar na Australia gi upa pradhan mantri amasung aksel mantri oriba Richard Marles amasung foreign minister Penny Wong ga wari sanagani mapan thawra mantralo ni thokpa cherol man hai wari sana badu da leba ani sigi ngak sel amadi security ge ba tongan ba wafun singi matang da khanaraba yai mifam asina lebak ani sigi mari hena fagar handuna malim gi thakta paikhatpa tongan ba saukha tharang sing kumang sauksinna ba pandam thamli Bharat amasung Australia gi ahanba 2+2 ministerial dialogue English ngani kunmathoi gi September thada pangthokhi Bharat Sarkar na landa awaba nanglaba Palestine gi miyam gi mateng oina ba metric ton 32 henbagi tengbang gi polam sing yawba Indian Air Force ki C-17 aircraft ngarang Egypt ki EIRS airport ta thungkhre Israel amadi Palestine ani gi marakta khuthokna badagi awaba taraba miyam da Bharat na tengbang piba masiga anirak subani Kendra gi mapan thawra mantri Dr S Jaishankar na social media da thagat pa warol amada hai
Palestine gi miyambu miyoibagi minungsi yengduna Bharat na makata na tengbang pibagi thabak sathari. Mamang thada hidak langthak amasung sana thaknaba polam sing yauna ton kunthra nipan mateng pikhiba lekhrabani. Anirak subo oina ngarang Egypt thungkiba tengbang gi polam sing adu Egyptian Red Crescent ta sinakre makoina Palestine da tengbang gi polam sing adu yauhangani. Australia na Bharat pu wicket taruk ta maithiba piduna ICC Men's World Cup ki mapu oikre. Ahmedabad ki Narendra Modi Stadium da sana ki final match ta Australia na toss ngamduna Bharat pu hana betting tawhanki. Apiba over yankhai gi manung da Bharat na punbaran chanini phulawba ngamki. Ani suba innings da Australia na over ni phumdoi gi manung da wicket ahum turaga Bharat na thamliba pandam adu yawba ngamki. Final match adu da Australia gi sanaroi Travis Head na ran chama kunthra tare lauduna Australia bu mai pakhan bada soba thodang lauki. Man of the match su mahangna takhi. Sahi asigi October 5 dagi Bharat ni yumbu iduna satharakhiba Cricket World Cup asida Bharat yauna tongan ba lebak tarana athoi hentana rakhibani. Bharat na hek hawbadagi semi-final fawba maithiba nangdana lakhibani. Bharat ki sanaroi Virat Kohli na sathakhiba World Cup asida masak thokna sanaduna apunbaran satret humpumanga lobo ngamki mangna khwaidagi yamna ran lobo ngama sanaro oki amasung Player of the Tournament ki mana phangki. Bharat ki bowler Mohammad Sami na match tareta wicket kunmari lobung amduna kabasida khwaidagi wicket lobung amba bowler gi mana phangki. New Delhi gi Pragati Maidan da sathariba India International Trade Fair gi nifuni thoi suba edition ngarang dagi miyam ni yengba hongnare. Mela si thasi gi kuntaret phawba sathagani. Kumsi saigi oina mela si gi nunggi oiba wafamdi Basudeva Kutumbakam da yumpham oiba lalol itiki lamda amaga mari lena handuna tengbang pina bagi kana ba haibasini. Mela sida lebak tarahumdo gi mehusing nasu makhoi gi pothok sing utli. Akasmani paumina hai Bihar amasung Kerala na mela sigi mapang raija sing oiri aduga mela sina Delhi, Jammu Kashmir, Jharkhand, Maharashtra amasung Uttar Pradesh ta akhanaba miyeng thamli. Ngasi phongba pause singi maroiba pausingi damak hauzik khetrimayum Premchand leire. Premchand Thagachuri Nganthoi Imphal International Airport ki mathakta drone oigani chingnaba ma paibadagi flight sing delay tawkhre haiba headline asi ponopam pausi gi ahan be headline ni pawasi Ganfu Mail Tamilong Times yauna ngasi phongo pausi ayamda tongan be headline tawduna phongbo thengnare narol gi thodang pausi da Manipur miyam waman kre state na ngamlaga na ngamle ngamdraga na center na irang solution bureau haina ibo bin phonok ki wafam asi ahan be headline tawri pawasi su pausi ayamda phongbo thengnare Manipur ki irang da lanjana kiba miyoi singna thengnarak pa thodok singna yumpham oiba akhanaba pawgi headline oina kuki lol khanghobadagi hinghoraba Robindrona kuki marakta tung induna lakpada masamaki yum mai thaba ukhibadu khwaidagi thamoi shokiba mikup oiki haina Ichel Express ki anchor kalam da headline pide More gi Assam Rifles ki KLP relief camp directly ba angang mari nupi nipan yauna miyoi tratruk wabana kham thengle heba pawasi huyenlan pawgi anchor kalam gi headline ni Manipur dagi miyoi manga lupa koti ani makhagi heroin konana Assam da fare haiba headline asina People's Chronicle da yauri. Sanga Express Manipur edition da Myanmar gi sipai kunmapan muk tamu yohon kre haina headline piri. Paukse sigi anchor kalam da Imphal ukhul lambi hanadai kilometer trate tension naba taknari haina headline piri. Leba sida yo leba antibiotic singi cha da humdradi Thiyan Traba Natraga Apup Todaba Naktani Haiba study report asi Imphal Free Press ki headline Tori. Sangaraiba cricketer Kapil Devana Mahakpu Bharat amasung Australia gi World Cup final match ta button torokte haina phono kiba wafam Manipur Mail headline piri. Nongmai pakap da kapagi miyam hroktuna AR gi team phajaluri haiba headline asi sanalebak pauche da yauri. Sangai Express English edition anchor kalam da kulmapan lak shuba Kolkata International Film Festival da Pawan Kumar gi Joseph San Changnamnaba yarogani haina headline piri Nganthoi. Thagatsari Premchand aroibada maroiba paw amuhanna Raija sida leiriba school sing asidagi ayuki pung 8 dagi class hauragani. Rajniti dol singilu singba singna Rajasthan amsung Telangana Vidhan Sabha Mikhal gi vote khomnari amasung Australia na Bharat pu wicket tarukta maithiba piduna ICC Men's World Cup ki mapu oikre Virat Kohli na Ran chatret humpumanga lauduna player of the tournament ki mana phangki Paulo Jare